Manipuri tongan-tonganba OTT platformsingdagi download tawraga Meiteilon filmsing Piracy Touduna Shandoklamba gang Khutpu ama film forum Manipuri enforcement team gi Piracy drive ta Phagatpa Ngamle hairi pau asina hai Phagatlaba miyoi Shing adu makhatana asigumba thabaksing asi tawdanaba wakhal taminnaraga imung manunggi miyoi Shingda sinakre pharabasing adugi manungda amana hai Makoina Piracy Touduna Thadokiba filmsing adu miyamna kakthapiyu makhatana hiram asiga mari leinana thoklakpa apaphatagi tekchak khudingmak masa masana pujagadabani hairi film forum Manipur gi maikaidagisu Piracy Touduna Telegram YouTube amadi Facebook yauna tongan-tonganba platform singda sandorakpagi thabak asi tawbiganu Manipuri film industry hingnaba hotnabada miyamnasu angamba thodang lominasi makhatana film piracy tawramba thingnarabadi Cinematograph Amendment Act 2023 gi makhada legal action lokhatuna maralgi matung ina chairak phanghangani hainasu film forum Manipurna jaksinwa thamlakli